Imphal da border fencing FMR gi matangda tripartite talk Hairakhre. Indo-Myanmar ngangkhoi paring da border fencing khaba amasung free movement regime FMR lokthokhiba adugi matangda Central Government, Manipur Government amadi United Naga Council UNC gi marakta ngarang tripartite talk Hairakhre. Ngarang Manipur lenga ki Chief Secretary gi conference hall da ayuk pung 13 dagi hauna pung 3 supna nakal ahung gi marakta satakiba Tripartite talk aduda lenga ke makhlgi Ministry of Home Affairs MHA gi advisor North East ki lusingba AK Misrana mahuchen ke amade UNC gi President NZ Lohorna lusingna lup asigi miyoi mapana saba team amaga puna wari sana ke bani hari Presta phangba thajaba yaba so samagi matung ina wari sana badu da border fencing khaba gi thabak asi yetna duna lairiba mafam sing da nakal ahungi marakta yanaba purak triba forwa makhatana fencing khaba gi thabak leptuna nakal ahungi marakta makhatana wari sana duna yetna daba permanent solution ama purak na bahona minaba haina yanaki lakadori ba mathang sahi gi January thada hirama sigi matangda makhatana wari sana raba yai hairi Kuki singe separate administration ge demand Kaidongai dasu compromise Yaroi demand fangriba fawba free movement Yaroi KSRC Kuki singa taliba makhlgi fangpam thokpa demand ama oiba justice dignity amasung separate administration ge wapam kaidongai dasu compromise Yaroi Kuki community singe separate administration leitriba fawda Lamda masida santi resettlement popular government amadi free movement Yaroi haina Kuki human right council and thadorakpa chirola man haire Sirola sina makhatana hairibana Central Government ke makhlgi Kuki singa thengnariba Awaba khudongsa daba sing asi kokhanaba amade justice santi amasung result asida tangdu laitaba phibam ama puraknabagidamakta separate administration ge demand asi athubada pinaba khongthang sing lokhatkadabani Kuki amasung maitai community ani ge marakta thokliba lan asina maram oiraga state asida tangdu laita daba phibam ama oire Thokliba hingsa asina maram oiraga mara leijadraba miyoi kaya ama awaba mayaknare mayum maikai yauna maman yamdaba punsi kaya mang takpa miyoi lising kaya lanjinare asigumba phibam asina Kuki singya kiba amasung tangdulai tadaba moong amada hingle Maram aduna thodok sing asigi justice fangde fawbadi shanti Yaroi Kuki singi phangpham thokpa justice dignity amasung separate administration ge demand asipi de fawba lamda masida shanti Yaroi Kuki sing na masana masabungak sanabagi sapchaba warep adu laure Central Government ki maike degi Kuki singa taliba separate administration ge demand asigi matangda dealing practice ki policy sing chathariba si lebak asigi minority tribe sing gi mathakta chathaba human right khongkaung na bani loinana Indian constitution apiri ba phongpham thokpa hak sing amadi justice ki principle sing adugi mayoktani irang asigi manungda Manipur state force amasung maitai community sing ge makhota Kuki family sing gi imung manung amasung miyoi kayagi punsi mangkifa sing asi ariamba tahaloi Kuki sing na makhoi gi phongpham thokpa hak sing yauna justice amasung asumbagi damakta sapsana thengnakigani loinana India government ke maikai degi Kuki miyam gi punsi kayam pamlabasu makhoi gi pari puri gi lam right amari dignity gi damakta thawai kathoknaba sem sabaga mari leinana sem saraga leiri haraduna reason asida santi tangdu laitaba amasung justice puraknabagi damakta separate administration ge demand asipinaba athubada mathau taba thabak sing pakatnaba honagadabani haina Kuki human right council ge makedegi India government na taksili hairi Maitaina buffer zone thugai haibagi mayokta Kuki sing na Khongjang changsenkhre tokhaiba lengak pidib makai prim omen Yaroi Indigenous Tribal Readers Forum ITLF na sinduna maitai singna buffer zone thugai na bahone haibagi mayokta torbungda marang Kuki furuki lusing basing amari nupi angang sing na saruk yaduna wakai Khongjang chathakre Dears Maitai don't cross the buffer zone with IED haiba banner makada changsin keba wakai Khongjang aduda buffer zone ikai khumno nafamda amuk layu Maduda tangdu laitana laigani Kuki nupi singi kudakta justice fangalu Kuki singi ida achumbagi damakta Kubli mastermind jail the thamu haibani chingba placard kastake loirina central security force singe makedegi su section wanga ngaksen ke Khongjang aduga mari lenena ITLF ki thaupuba ginja buljong na hai torbung hairiba mafam asi state asida thokliba irang asi ga horphamni mafam asi yamna sensitive oiba mafam amani nakalani ge marakta karigumba pau amata fauna dana mafam asida
Bisnupur district ki DC na kari marang IDP sing resettlement taw na bohonari banaw tawong adu irang asibu hena pakthok chawthok na bohona bani haina lawi mahak na makhata na hai Kuki zomiam na irang asi thokraba matung leiriba buffer zone ikai khumnei makhoi na kaidanungda buffer zone lansinduna atopa purukta ayet apan pikiba leite karigumba buffer zone lansil laktuna resettlement taw na bohonarabadi state asida thokliba irang asi pakthok chawthok na amadi na hawna na amukka hawrakani Tawong kaya sige mayokta nga sige wakar mifam asi sa takibani. Nakalamarom Kuki singi demand separate administration PDO fawba ing tappa Yaroi, resettlement Yaroi, lengak semba Yaroi amadi pre-movement tawba Yaroi haina Kuki Human Rights Council ke HRC na Phongdorakle, Council asige General Secretary Tonmingthang Kuki amadi Vice President Ganjel K Simte na khuyek pin thadorak pachirol amagi matung inna hauji Kuki amadi maiti ki marakta lairiba phibam asi yamna serious oiribani chathari bairang asina Kuki gi miyoi kaya Manipur State Force amadi maiti community gi makhutta thawai thakibani Tagdoksing asi lemna mangba Yaroi asigumba justice asida ipa ipu singi haki demand hanba laitana thengnagani separate administration PDO fawba hanba laitana thengnagani Kuki gi demand sing asida center na matam laguna na thaiduna thamba asimak minority tribal gi hak khongauna bani asigumba thawong kaya asi Kuki gi miyoi sing khangna leiba ngamlaktaba matam yarakpa yai aikoi gi self determination gi resolution asi khwairi gi mapangan kanba oirakani justice dignity amadi Separate administration ki damakta hiram amatada compromise tawroi separate administration pibana tangdu laitaba ingtapa purakani Kuki community singna thawai tharabasu thana ancestral land hak amadi dignity ki damakta lanthingna maram maduna central lengakna sabsaba thodang lakhwalu amadi justice ingtapa amadi tangdu laitaba laihannabagi damakta Kuki community da separate administration pigadabani haina chirol asina pale Ningsing bayabadi hawkiba numit karaniya sida Kuki kulay paiba singna torbung amadi fawgak sawgi mafam singda bom amadi apaba makhlgi kulay kya kapsilakuna itik tatakiba layrabani hairiba mafam asida Bisnupur district ki DC na Khongjang lakhotuna lanjena duna layriba IDP sing masamasagi mayumda hansinabagi Khongjang paikhatliba laike masigi sumathakta chaliba sahi siga roiba saruk fawbagi manungda lanjenariba IDP sing masamasagi mayumda tangkak naina hansinhangani haibagi thajaba pikibasu laike masigi sumathakta hauzik paliba PR lengak asina awang bathaki committee amasu IDP sing mayumda hanjinhanmagi matangda semkhre Loinana koko mina chawba thodang lakuna December fawgi manungda lajinariba IDP sing masamasagi mayumda hanjinhanaba numit khudingi state asigi governor Ajay Kumar Bala amasung Manipur Chief Secretary remind memorandum pisinbaga loinana Khongjang sangsile lenga ke makedi ki pakhalakli ba Khongjang asigi mayokta furup amana buffer zone lansinduna resettlement tawbagi mayokta Khongjang sangsile amaromda lenga nasu state asida dangdu laitaba ingsikpa hanjile haikiba kaya su leire furup amana resettlement gi matang da Khongjang sangsilakpagi tawong ase Manipur da tangdu laitaba hanjile haibagi khudam la haina mayak sengna Phongdorakle Angang amagi punsi kannaba maitei amadi Kuki gi Dr. Singh puna thabak tawminakhre hawkiba 2012 gi May 3 dagi hawrakhiba Manipur gi conflict asina ngasi phawba maitei amadi Kuki miyamgi marakta punsinba yadun lairakhiba pal adubu pikliba angang amagi punsi kannaba amadi Dr. gi Professor Ethics ngakuna technology ki kanaba laguna maitei amadi Kuki Dr. Singh amata oina thabak tawminadna pikliba angang amagi laying chathaminakhre haina government na pakhalakpa rural amadi apikpa hospital singi lairiba intensive care unit ICU gi akhanaba project amagi chief na National News Agency NDTV da Phongdorakle NDTV na tawpa report amagi matung ina hanagi other chief technology officer Shrikanta Nardamuni na hawdoklamba trend bed ICU project ki sep bisoya loitong bamna maitei amade Kuki community gi lairiba Dr. Singh na puna thabak tawminarakibagi matang dasu ahenba wafam ka Phongdorakle mahakna hai Manipur da thokliba conflict asina maram moiduna maitei amadi Kuki miyam chap manaba moongda Awaba saitheng kaya ngasi phawba khangna lakli adubu miyoibagi punsi kandaba yade haiba wafamda maru oina pandam thambuna furup ani gi marakta ngasi phawba medical gi field da lairiba miyoisingna amaga i paw phawngaduna coordination laina thabak tawminnaduna lakli haina Phongdorakle social media X account ta Bisoya loitongbamna thadorakpa warol amada Janims Hospital da lairiba maitei clinical career specialist amasung Churachampur da lairiba Kuki
doctor amadi nursing gi marakta tana I pau phangaduna miyoibagi mamal yamlaba punsi kannabagi punsi punna ngasi phawba thabak tawminaduna lakli Churachampur district hospital da lairiba 10 bed ICU ga mari leina phongdokibada ngasi phawba project asi lepra jatharakhibagi maramdi infrastructure leba khaktana miyoibagi punsi kanba ngamloi miyoibagi mamal yamlaba punsi kanba haibasi thajaba clinical skill amasong community singi marakta coordination leina thabak tawminaba mathau tai haina mahakna phongdoki maitai amadi kuki doctor singi marakta puna thabak tawminaduna layang sathamina kibagi thawdok ama paladuna masagi sahi 13 tangai ri bipikli binupi masa ama epileptics natragana seizure haina khangna ba laina layong duna navna Churachampur hospital da pukhalaki agang adogi phibam lusilakpadagi tangai fadana technology gi mateng laguna maitai amadi kuki doctor sing punna amatta oina angang adubu layang chathaduna khudong tiba tholamgadabadagi kan kibak ngamhauki haina su report asina makatarakli English ngani kuntaruki New Year numitagi Kangpokpi district ta Popi thadna ba CSO singi mifam na wareb Houkhre lakadoriba anouba sahi English ngani kuntaruki New Year day dagi Kangpokpi district ta Popi pambi thabagi thaba punglep lepna ba haukiba December mangada Kangpokpi da pangthokiba Sadar Hills ki CSO singi cabinet mifam na wareb Houkhre hariba mifam adu da Kangpokpi district ta lairiba tongan ba CSO sing Sadar Hills Tip Association Kuki NP Sadar Hills yauna tongan ba tribal organization student body sing Human organization sing youth club sing amasung community group sing mihus sing yauke miyoy mifam maduna English sing ani kuntaruki New Year day numitagi Kangpokpi district ta Popi pambi thabagi thabak punglep lapnaba laukiba warep adu mapung fana thabak to onthokpa ngamnabagi damakta CSO sing ge maikaidigi district adu da lairiba maru oiba stakeholder sing village authorities sing amasung traditional leader sing galoinana Series 9 district sinba thungna khananaina bagi thabak laptana jathari masigi manung sanna haukiba December 10 da Southwest Sadar Hills amasung tangi fight da faugi village sip singi oiba mifam ama pangthokre December 13 tana Tuilang area gi sip singi oiba mifam ama Bongmol village ta aduga December 18 dana cycle community hall da ukrul bungpe amasung cycle area gi Kuki village sip singi oiba mifam pangthoke loinana meeting adu da sarok yake organization sing amasung village sip sing na English sing ani kuntaruk tagi makoi gi jurisdiction sing da Popi asima pungpana thaba tingnaba punna mat amata oina warep longmina ki haire Kuki CSO singi makedegi makhata na Phongdorakle bana hyriba warep asimiyamgi interest maru oina Popi cultivation na maram oiraga social environment and economic amasung moral consequence ta sokhaliba kaya asi yenglaga lokibani hairiba wareb asi Kangpokpi district ki miyang gyoiba punba wareb amasuni Kangpokpi district ta lairiba tongan ba CSO sing amasung maruai ba stakeholder kaya yauna pangthokiba mifamna English ngani kuntaruki New Year numitagi district asida Popi thabagi thabal pumthing na ba lokiba wareb asi ki mayokta kanagumba village sip natragana authorities sing na thabak toroklabadi public consultation meeting na lokhiba warep ki matung inna akanba action logani Kangpokpi district ke CSO sing na nauna lawrakriba Khongjang asi district adugi lam mapung fana kannaba social harmony kahandana thamnaba amadi lakadoriba mi role singi future kannaba gi damaktani hairi